Manipur top channel ki Makhe ki maru ebi I pausing miyam da thamjadi hanmada Kuki ama bu CM Oihallasu separate administration ki demand di hongloi paulen Environ Singan Minister ki resign taukraba matung Kuki ama bu Manipur ki Minister oina haplabasu separate administration ki demand di hongloi haina BJP ki MLA Paulilan Haukip na phong dokre di wire ga wari sanaba ma BJP ki MLA Paulilan Haukip na hai Kariguma union government Kuki community ki damak separate administration period state asida ing tapa purakpada asawa ahong mama lakani Environ Singana minister famdagi resign tauba natragana taudabaga Kuki jok singa talib demand siga kari sumari leinadi Paulilan hai Environ Singana minister famdagi resign taukiba sikari sunati fataba kharadi lauthokre adubo afabadi oidri haibaga samane Mang Nike and Beren Singan Minister Oina Labana Laitabaga Kuki Sina Taliba Diman Siga Mari Renadi Kuki community na Pamlibadi Indian Union Gi Makada Kuki Singi Tokhaiba Political Amasum Administrative Unit Thambaduni Anoba BJP Gi Minister Ama Lakpada Madu Nahak na Yabang Gadra Haina Hangbo Hangda Paulilan Hai Kariguma BJP na Kuki community Gi Minister Ama Haplabusu Kuki Sina Taliba Diman Si Ahong Karish Laire Tokhaibi administration of Tambai Visi Levasigi interest ni. Panmayavadi, Hawkipizana Warida Ministry of Home Affairs ki officials singa Kuki mute singa Delhi the Unaduna Mipam Pangtopada Home Ministry ki Makhe Lakadri with Hani Nomai Kap Nadava Amasumadugi Matung the separate administration ki Dimanasi Kanabahina Yanaki Abigi Wapam late. Center Nahakna Tazava Tambra Haina Hangbohong Amada Paulilan Hawkip Nahai Asumbana Mai Pakani Kariguma Makoina India government Puxiel Senglabadi Waroisan Soidana Purakani Panmayabri Hokipa Takun Matoesh the N Beren Singana Lusingba government Asida BJP ki Kuki MLA Singa Pianaba Pungo Pudanatana Maite community ki Maratus N Beren ki Lenga Sida Pianaba Pungo Tuna Lakibani Hariba MLA Singasiki Makhe ki Prime Minister Narendra Modi na Manipur ki Thokli Pataudo Asigi Matangda could things in view Haina demand Taudun Lakibani Adobo Hawkibase Aniromasida Prime Minister Gi Makhe Gi State Minister N Beren Singa Yauna BJP Gi MLA Amata Yaw Unabiki Kudong Saba Pidana Lakibani Hanisu Pausida Makhatana Fundorakli Atopa report Amadana Summit Patron MLA Sing Unari Governor Amukasunakre Governor Gi Secretary Delhi Yaokhre N Beren Thasigi Mapanda Minister Gi Pamdagi resign to Krabamatung Lady Minister Gi Ahangba Pamensinaraba Mentionaba no what losing bam house Mapa Lebaki Kongta Lady Prime Minister Narendra Modi Halaglaba Matunda Lautola Viahri Amaram the Delhi Dagi N Beren Galoina Thasiki Mapanda BJP Gi Awang Nong Poklam Damgi Tabaku MP Summit Patra Houses Impala Laiduna MLA Sing Lepton Unabagaloina Manipura Handak Laki Vasida Nasigatana Governor Azay Kumar Balag Ohumlak Suri Ohumlak Unakre Serex the governor ki secretary nga sinumidang werum delegidam impal thado kriyari thazbi aba pawgi lekuna mana phongdora pagi matung inadi N Beren minister ki pham thado khibadagi caretaker minister oina lairi pasigi mutta MLA ma bus minister oina bakhanwi gi thabak numini humni gi manungda satharakla yai hari hauzik friends amasum USA gi khongjata lairi prime minister na Delhi da halaglaba matungda Manipur gi anobus minister khanbi gi thabak lokholakani haibigi thazba lairi hari Amaramdana NSNIM India Linga Amadi NSNIM Sathariba political dialogue waroi Pibam Sadra Bamadi Tazavasing Tabak to Ontoktrabadi Lady but Tazavasing Maisha Lo Henningai Lady Haidensu Bauman Makatana Fondorakli Amaramdana Ngangbam Devala Misi Mayok to walk at Mipam Satakri Lake Hidrabingangbam Devalagi Misi Yaning the Fondok to Nangasi Impal Wieski Manungsanba Kuyatong Waiting set to work at Mipam Satakri. Tamoiban United Club ki Miyang Makada Rising Knowledge Club Amadi Kuyatung Mera Pivin Sundun Satakiba work at Mipam Maduda, Mi Siga Madi Lenin Lenga Madi, Health Director in Asumba Tigapiu, Sienariba Doctor Sing Ain Gimatung in Sarapiu, Oxygen Tambangam Daba Hillside Hospital Gi, License Kakatlu have demand Sing Toki, work at Mipamadura Sarugia Kiba Tamoiban Polem Alaikai Mera Pivigi, Executive Member Sundari Loitong Mumnai. Tha Nipani Angang Napuriva Devalana Laikidavasi Hillside Hospital na Tausadava Madi Markpu Laying Kipa Doctor na section Wat Padagini. Nopi Amana Angang Unabigi Yamna Luravo Tankakta Angang Unapam Oripo Hospital da Oxygen Pivangam Dabagaloina Patiana Mana serious Oshilaglava Powda Doctor Amadi Nursing na Tausakidava Matamsana Laying Satakidava Silebutivani
ꯄꯨꯡ ꯀꯨꯟꯒ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯗꯦꯕꯂꯥꯁꯤ ꯀꯨꯟꯊ꯭ꯔꯥꯒꯣꯝꯗꯩ ꯃꯄꯨꯔꯣꯏꯕ ꯉꯥꯡꯕꯝ ꯚꯥꯔꯠ ꯊꯥ ꯅꯤꯄꯥꯟꯒꯤ ꯑꯉꯥꯡꯅ ꯄꯨꯔꯤꯕꯅꯤ ꯑꯉꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯅ ꯊꯧꯁꯥꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯤꯒꯠꯇꯨꯅ ꯄꯨꯡ ꯀꯨꯟꯒ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯔꯤꯄꯣꯔꯠ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯁꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯥꯏꯁꯦꯟꯁ ꯀꯛꯊꯠꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜꯒꯤ ꯌꯦꯠꯄ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯅ ꯄꯨꯊꯣꯛꯀꯗꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝꯒꯤ ꯌꯩꯐ ꯊꯧꯅꯤ ꯊꯧꯔꯝ ꯑꯦꯝꯖꯤ ꯑꯦꯚꯦꯅ꯭ꯌꯨꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯁꯀꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ ꯑꯃꯗꯤ ꯑꯦꯝꯐꯤꯄꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯥꯔ ꯀꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯃꯗꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯗꯨꯗ ꯐꯤꯂꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯝꯕ ꯍꯧꯗꯨꯅ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯅꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯈꯤ ꯐꯤꯂꯝ ꯑꯁꯤ ꯀꯥꯁ ꯑꯃꯗꯤ ꯀ꯭ꯔꯤꯌꯨ ꯃꯦꯝꯕꯔꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯐꯤꯂꯝ ꯔꯥꯏꯇꯔ ꯂꯤꯔꯤꯛꯁ ꯑꯦꯛꯇꯔ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯔꯥꯏꯇꯔ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯗꯨꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈꯤ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯨꯄꯤꯕꯨ ꯅꯨꯄꯥꯒ ꯊꯥꯛ ꯃꯥꯟꯅꯅ ꯊꯝꯒꯗꯕꯅꯤ ꯋꯨꯃꯦꯟꯁ ꯏꯝꯄꯥꯋꯔꯃꯦꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯅꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯑꯁꯣꯟꯕ ꯎꯕꯗ ꯀꯔꯤꯒꯤ ꯅꯨꯄꯥꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯅꯨꯄꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯦꯞꯈꯠꯃꯤꯟꯅꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯤꯔꯤꯕ ꯐꯤꯂꯝꯅꯤ ꯍꯥꯏꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯤꯌꯨ ꯃꯦꯝꯕꯔꯁꯤꯡꯗꯤ ꯕꯥꯜꯖꯤꯠ ꯔꯇꯅꯥ ꯔꯦꯕꯤꯖꯤꯇꯥ ꯃꯦꯔꯤ ꯅꯥꯎꯕꯃꯩ ꯏꯗꯧ ꯂꯂꯤꯇꯥꯕꯤ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ ꯑꯃꯁꯨꯡ ꯔꯣꯖꯤ ꯌꯥꯏꯐꯕꯤ ꯑꯦ ꯅꯕꯆꯟꯗ꯭ꯔ ꯕꯤꯀ꯭ꯔꯝꯖꯤꯠ ꯑꯦꯜ ꯀꯦ ꯑꯦꯁ ꯑꯦꯕꯣꯌꯥꯏꯃ ꯋꯥꯏ ꯁꯟꯖꯤꯠ ꯀꯦ ꯑꯦꯁ ꯍꯩꯁ ꯂꯟꯉꯝꯕꯅꯤ ꯂꯣꯏꯅꯅ ꯀꯁꯇꯝꯅ ꯕꯤꯃꯣꯜ ꯄ꯭ꯔꯗꯛꯁꯟ ꯀꯟꯇ꯭ꯔꯣꯜꯅ ꯗꯣꯛꯇꯔ ꯀꯦ ꯑꯦꯁ ꯑꯦ ꯀꯦ ꯑꯃꯁꯨꯡ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯗ ꯃꯣꯍꯟ ꯀꯪꯂꯥ ꯃꯦꯀꯞꯇ ꯔꯥꯒꯤꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯃꯤꯂꯥ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔꯗ ꯂꯤꯅꯇꯥ ꯂꯩꯁꯪꯊꯦꯝ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔꯗ ꯍꯨꯏꯗ꯭ꯔꯣꯝ ꯅꯥꯎꯕꯣꯏ ꯑꯃꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯄꯨꯁꯄꯥꯔꯥꯅꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯗ ꯑꯣꯏꯅꯥꯝ ꯒꯤꯠ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯁꯟꯖꯤꯠ ꯂꯟꯉꯝꯕ ꯕꯤꯀ꯭ꯔꯝꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯦꯅꯦꯖꯔ ꯀꯪꯂꯥ ꯄ꯭ꯔꯦꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗ ꯑꯦꯂꯥꯡꯕꯝ ꯕꯥꯔꯨꯟ ꯁ꯭ꯇꯣꯔꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯦꯟ ꯔꯥꯏꯇꯔ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔꯅ ꯀꯦꯄꯤꯗꯥꯁꯅꯤ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯋꯥꯉꯝ ꯋꯥꯇꯥꯏ ꯄꯥꯈꯪꯕ ꯊꯧꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛꯇ ꯎꯇ꯭ꯔ ꯁꯪꯂꯤꯜ ꯁꯅꯥ ꯀꯣꯅꯨꯡꯗ ꯋꯥꯉꯝ ꯋꯥꯇꯥꯏ ꯄꯥꯈꯪꯕ ꯊꯧꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯎꯇ꯭ꯔ ꯁꯪꯂꯤꯜ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯅꯤꯁꯤꯅ ꯍꯥꯏ ꯂꯥꯏꯊꯧ ꯑꯁꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯄꯥꯆꯦꯡ ꯈꯨꯔꯧ ꯊꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯄꯔꯤ ꯄꯨꯔꯤ ꯄꯥꯊꯪꯁꯤꯅ ꯅꯤꯡꯊꯧꯔꯦꯜ ꯈꯨꯗꯤꯡꯒꯤ ꯐꯩꯔꯦꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯅꯦꯜꯗ ꯏꯕꯨꯗꯧ ꯄꯥꯈꯪꯕꯕꯨ ꯈꯨꯔꯨꯝꯗꯨꯅ ꯊꯧꯅꯤꯕꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯆꯦꯡ ꯈꯨꯔꯧ ꯊꯥꯡꯒꯗꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛꯄꯨ ꯋꯥꯇꯥꯏꯅꯗꯨꯅ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯗꯧ ꯄꯥꯈꯪꯕꯗ ꯍꯩ ꯂꯩꯅꯆꯤꯡꯕ ꯀꯠꯆꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯕꯨ ꯈꯨꯔꯨꯝꯖꯕꯅꯤ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯂꯩꯊꯧ ꯑꯁꯤ ꯃꯩꯆꯧ ꯑꯇꯣꯟꯕ ꯅꯤꯡꯊꯧꯖꯝ ꯏꯕꯣꯆꯧꯅ ꯄꯥꯡꯊꯣꯛꯈꯤ ꯂꯣꯏꯅꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯁꯇꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯇ꯭ꯔ ꯁꯪꯂꯦꯜ ꯁꯅꯥ ꯀꯣꯅꯨꯡꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯦꯅꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯌꯩꯐꯅꯕ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯑꯃꯔꯣꯝꯗꯅ MSPDCLꯅ ꯅꯤꯌꯝ ꯂꯥꯟꯅ ꯃꯩ ꯁꯤꯖꯤꯟꯅꯔꯝꯕ ꯀꯟꯖꯨꯃꯔꯁꯤꯡ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ MSPDCLꯒꯤ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯣꯉꯥꯟ ꯃꯐꯝꯗ ꯔꯦꯗ ꯆꯠꯊꯕꯗ ꯃꯩ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯋꯥꯡꯈꯩ ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯕꯩꯒ꯭ꯌꯥꯄꯇꯤ ꯂꯩꯀꯥꯏꯗꯒꯤ ꯑꯃ ꯀꯣꯡꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯀꯩꯔꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯃ ꯂꯝꯂꯣꯡ 1 ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯅꯤ ꯂꯝꯂꯣꯡ 2 ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯈꯨꯔꯥꯏ ꯈꯩꯗꯦꯝ ꯂꯩꯀꯥꯏꯗꯒꯤ ꯑꯃ ꯀꯛꯆꯤꯡ ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏꯗꯒꯤ ꯑꯃ ꯁꯨꯒꯨꯅꯨ ꯁꯕ ꯗꯤꯕꯤꯖन ꯑꯦꯔꯤꯌꯥꯒꯤ ꯋꯥꯏꯈꯣꯡ ꯕꯖꯥꯔꯗꯒꯤ ꯑꯃ ꯌꯥꯏꯔꯤꯄꯣꯛ ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯍꯨꯏꯀꯞꯇꯒꯤ ꯑꯅꯤ ꯀꯨꯝꯕꯤ ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯀꯩꯔꯦꯟꯐꯥꯕꯤꯗꯒꯤ ꯑꯃ ꯂꯩꯃꯈꯣꯡ ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯒꯤ ꯑꯣꯂꯤꯞ ꯕꯦꯡꯗꯒꯤ 6 ꯑꯃꯁꯨꯡ ꯅꯣꯅꯦ ꯁꯕ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ ꯍꯠꯇꯥꯎ ꯑꯃꯁꯨꯡ ꯈꯧꯄꯨꯝ ꯑꯦꯔꯤꯌꯥꯗꯒꯤ 6 ꯄꯨꯟꯅ ꯀꯟꯖꯨꯃꯔ 12 ꯐꯣꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅ ꯀꯟꯖꯨꯃꯔ ꯃꯔꯤꯒꯤ ꯃꯩ ꯗꯤꯁꯀꯅꯦꯛ ꯇꯧꯈ꯭ꯔꯦ ꯃꯩ ꯐꯥꯕꯒꯤ ꯗ꯭राꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ MSPDCL ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯀꯃꯔꯁꯤꯌꯦꯜꯁ ꯀꯥꯃꯩ
ꯒꯥꯏꯀꯨꯂꯨꯡꯒꯤ ꯆꯤꯔꯣꯜ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯎꯁꯤ ꯀꯂꯛ ꯃꯌꯨ ꯃꯩ ꯊꯥꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯍꯥꯏꯕꯗꯨ ꯈꯪꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯅ ꯃꯨꯟꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯝꯃꯨꯟꯅꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯖꯈꯤꯗꯕꯅꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ editorial ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯄꯥꯎꯔꯧꯗ ꯎꯁꯤ ꯀꯂꯛ ꯃꯌꯨ ꯃꯩ ꯊꯥꯕ ꯍꯥꯏꯕꯗꯨꯒ ꯃꯥꯟꯅꯅ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯊꯨꯒꯥꯏꯖꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯍꯥꯏꯕ ꯌꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯐꯝꯃꯨꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯒꯗꯕꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯇꯥꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕ BJPꯒꯤ MLAꯁꯤꯡꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯐꯝꯃꯨꯟꯅꯕꯒꯤ ꯂꯨꯖꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯒꯗꯕꯅꯤ BJP North Eastꯀꯤ ꯏꯟꯆꯥꯔꯖꯀꯤ ꯊꯧ ꯄꯨꯔꯤꯕ ꯁꯃꯤꯠ ꯄꯥꯇ꯭ꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯊꯣꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ BJPꯒꯤ MLAꯁꯤꯡ ꯑꯃꯗꯤ BJPꯗ ꯁꯧꯒꯠꯂꯤꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥꯒꯤ MLAꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ PR ꯂꯥꯛꯅꯕ ꯁꯤꯟꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯃꯁꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯏ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯎꯠꯇꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯀꯌꯥ ꯆꯣꯡꯊꯣꯔꯛꯄ ꯇꯣꯉꯥꯟꯕ ꯀꯦꯝ ꯇꯧꯅꯗꯨꯅ ꯃꯤꯆꯪ ꯈꯣꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯁꯤ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯑꯁꯤꯅ ꯑꯣꯏꯕꯤꯒꯗꯕꯅꯤ ꯃꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ MLA ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ BJPꯒꯤ MLAꯁꯤꯡꯅ ꯂꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯁꯛꯇꯤ ꯃꯨꯟꯅꯕꯗ ꯂꯩꯕꯥꯛ ꯃꯥꯡ ꯇꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯨ BJPꯒꯤ MLAꯁꯤꯡꯅ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯦ ꯍꯥꯏꯕ ꯌꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯕꯨ ꯆꯥꯎꯈꯠꯄꯒꯤ ꯀꯩꯔꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 12 ꯍꯦꯜꯂꯕ ꯀꯨꯀꯤ ꯊꯤꯑꯣꯔꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ MLA 10ꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ BJPꯒꯤ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯌꯦꯠꯅꯕ ꯂꯩꯇꯅ ꯈꯟꯗꯨꯅ ꯃꯅꯤꯄꯨꯔꯗ PR ꯂꯥꯛꯇꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯎꯁꯤ ꯀꯂꯛ ꯃꯁꯥꯒꯤ ꯃꯌꯨ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯇꯥꯍꯟꯒꯨꯝꯁꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ editorial ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ